badi police na chathaloi hairi May ahumdagi mitayda atamna na onsinduna tamthiraba lan chatharakraba matung tha adugi tarani thoida manipurgi kuki MLA tarana Indian Constitution gi makhada state asidagi separate administration pigadabani haiba aphongba demand tawrakraba matungda leptana chatharagliba Kanglup maselgi lal loisindringai chairakta hayeng kuki jau miyamna makhoi furup sing taba state tarukta demand asibu taksinduna rally sing pangthoknaba sem saba loikrabasu Manipur police ki maikaidagi mari leinana district administration gi ayaba yaudrabadi pangthokaloi hairi hayengi rally asigi mangoinana ngasi Manipur police headquarter dagi ADGP Law and Order na Manipur gi district punamaki SP singda aiba cherol ama piduna hayeng kuki jau CSO singda kuki taba area singda pangthokani thaurangli rally asi karigumba district administration singna ayaba pidrabadi pangthok haloidabani haina akanba checksin wa khangankhre hairi ADGP LNO masamangna khuyek piba cherol aduda hayeng pangthokani thaurangriba Rally asigidamak tampaki district singda leiriba police ki SP singda mathau taba security gi checksin thaurang sing matam chana paikhatnabasu khanganki thoidok hendokna jiribam yauna tampaki mafam singda thorakpa yaba thodok sing thokhandana bamatik chaba security gi thaurang sing lokhatnaba Manipur police ki IGP amasung DIGP singda su khangankhre hairi Amaromda George United asinduna hayeng pangthokani thaurang liba separate administration gi demand gi Matangda waroishin ama puraknabagi rally asida furup sing asigi miyoi punamakna saruk yanaba Indigenous Tribal Leaders Forum ITLF ki maikaidagi akanba pautak pikre Churachandpur gi oina rally asi ayuk pung 10 ga makhairom tarakpadagi Lamka Public Ground dagi haugani hairi Amaromda rally asi New Delhi Karnataka Mizoram Tamil Nadu amasung Tripura da su pangthokani haina ITLF na phongdorakre Hayengi rally asi Manipur gi kuki jau MLA tarana Mizoram gi Chief Minister Joram Thanga ga Aizol da pangthokiba mifam amadagi laurakhiba warep ni hairi Manipur gi kuki MLA tarana hauzik state asi da thokliba wathok sing asi loishinbada khut thingjinbinaba Joram Thanga da su haijakre hairi Panba yabadi May 3 All Tribal Student Union achumna sinduna Manipur gi Chingi district headquarter khara da chatkhiba Tribal Solidarity March matungdagi kuki lamhen tuyen basingna makoigi militant singa kusamnaraga mitai da onsinduna tamthiraba lal chathaba horakhibani maram asina hayengi rally asina hauzik phawbada loishindriba Kanglup maselgi irang asi hena luba phibam amada putharakadra natraga makoigi demand asibu taksinna rally khaktang oigadoribra haiba khangba ngamdri